कांचीपुर हांगिबा स्टैंडर्ड रॉबर्ट हायर सेकेंडरी अखोगी ngasi se मिमित 10 मरीनी 14 days complete होरबा अखोगी inmate सिंह अदुगा नेगेटिव रिजल्ट अमा लाबा अदुगुंबा अखोगी क्वारंटाइन सेंटर असिदा नेगेटिव लोइमक ओइरकपा मसिगी यामना नुंगाइबा अखोइदा फाउजै अनु ngasi अखोगी अदुगुंबा मतम लोरकपा 14 days अमसुंग नेगेटिव ओइरबा inmate सिंह मागी पेरेंट्स सिंगना मयुमदा पुननबगिदमक्ता ngasi थौरांग तौरी अना पुन्ना अखोई मसिदा सेंटर असिदा लैरिसि मी चामगा अहुमनी हुजि फाउसिदा डेट 10 दगी अखोई लैरकपनी अना ngasi अनमना मैक्सिमम अखोई चखरगनी अदुगा मी 9 खक अखोई ngasi लेहोगनी ngasi फ्लाइट ता लाकदबा मियोइसिंग मफम मसिगी मी याउब्रा याउदब्रा हाइबदुदी हुरेन अखोई फ्लाइट टाइमिंग दा हलागांदा इम्फाल जौरागांदा खंगम ngमगनी हुजिकी ओइनादि पेरेंट्स सिंगना मागी अखोगी अंगांग सिंग नुपी मचा सिंग लैरिबा मयाम जी पुननबा सेम सारी यामना नुंगाइबा मना अखोगी लैरिबा सेंटर असिदा लैरिबा मिपुंग खुदिमक अखोई लोइमक नेगेटिव ओरकपसि अखोई यामना पुंगनिंगदा नुंगाइजबा हराउजबा अखोई फाउजै अना वाना जर्नी की अवाबा नुंगाइतबा अदगी मफम सिदा लैबगी नुंगाइतबा नुंगाइबा मयाम अमा पुमनमक्सि लोइमक ngasiदी मागी मयुमदा हल्लगा नुंसिरबा मचिन मनाव ममा मपा मबुंग मपा पुमनमक उनदना नुंगाइबा मिकुबदो पुन्ना फंगगनी Dikasih sam ni parti tu. Dikasih sam ni parti tu. Ayam ini yes tu apa? Siapa tahu kan? Lagi nanti yang lama isi meruai. Kami masalah, kami masalah, kami suyui. Yang kita ada yu himarata tolpasga ai wakalon da di sona kaibang nioi da si de kai makra tambi da ya de ha ye wakalon da so so nioi da ti da ni makalon ni koi mau makin tinggal di pani da nare aduna ni si mo mari si mi tang yang pandai Manipuri Zoo होगी लेटेस्ट दा अभी कोई कुंठा का मापन एक्टिव से कुंठा मना लेगे मरी मना बहुत दोनों मिलके कुंठा इन मापन दा वाने ले को मतलब अदु की काना को जो भी कुंठा का ये खाई के मापन एक्सपीरियंस अखोई लोई खानी है कि नहीं खुदिमक नसाइगी कोरोना वायरस ना थोलिबा कोविड-19 की मरमदा खंगबन नि लैत्रबनी अदो खंगी दे हारगा खंगी बथा पोटो थबक कोइना पांगथोक्रबनी खंगबचिंगे अना कोई अवेयरनेस थना एके मरुमा पांगसिंगा लैकाय दा कई लोइनबा खरा पीबा दरकार लै हजिक मालेम से करी वजदन हाइबा ngमद्री even vaccine je पर नत्रिङै दि अल्टरनेटिभ मीन्स लैति अदुना कोई सेल्फ डिसिप्लिन आइदगी थक्सी खासी लैबा मिदु खक्तनि नांना चतन मियोइ खरदु दने हाय प्रॉब्लम थोइ दुइसे अदुना निसनि चासि होजि अदुना आइना अमख खंगि होय मतम खर लैरिङैगि मनुंसिदा अखोइगि वॉलंटियर्स सिंग जायाना सोशली पबुपा नारो नाटनी मोई कुन सिदा नोइगी दंता थबक तौबुना अदु नोइदा पेन नबा नुंगाइ तबदि लेरम याय अदु आइना मोइदा कन्ना आइनोइदा आइगसि ह्यूमन सर्विस मियोइगी सर्विस तौबा ह्यूमैनिटी की रिपोर्ट थबक तौबस तगी देना अदि अवांगबा केनो लैति अदु नोइ रिच सैक्रिफाइस याम पेसेल लैना खांगबो कन्बा लोइना लैरिबा मयाम से फजना लैनगदबनी और पाले हननु फिजिकली मोरली फाइनेंशियली आई मदुगी ताई लौगनी हाइना
ꯅꯍꯥꯔꯣꯜꯁꯤꯡꯅ ꯃꯇꯝ ꯈꯔ ꯂꯣꯏꯅꯔꯤꯉꯩꯒꯤ ꯄꯦꯔꯣꯠꯇ ꯆꯨꯝꯕ ꯂꯥꯟꯕꯗꯤ ꯈꯪꯗꯦ ꯑꯩ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯃꯣꯏꯅ ꯑꯞꯂꯣꯗ ꯇꯧꯔꯛꯄ ꯈꯣꯠꯂꯛꯄ ꯅꯣꯏꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕꯗꯨ ꯎꯕ ꯀꯥꯟꯗ ꯑꯩꯅ ꯌꯥꯝꯅ ꯑꯄꯦꯟꯕ ꯐꯥꯎꯏ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯒꯤ ꯌꯥꯝꯅ ꯁꯦꯀ꯭ꯔꯤꯐꯥꯏꯁꯤꯡ ꯑꯣꯏꯕ ꯁ꯭ꯄꯤꯔꯤꯠ ꯑꯗꯨꯒ ꯀ꯭ꯋꯥꯔꯦꯟꯇꯥꯏꯟ ꯃꯐꯝ ꯌꯥꯝꯃꯤ ꯃꯅꯤꯄꯨꯔꯗ ꯍꯪꯗꯣꯏꯁꯤ ꯂꯣꯠ ꯑꯣꯐ ꯀꯝꯄ꯭ꯂꯦꯟ ꯂꯩ ꯃꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯑꯗꯒꯤ ꯋꯥꯁꯔꯨꯝꯒꯤ ꯀꯔꯤꯒꯤ ꯏꯁꯤꯡ ꯃꯥꯏꯁꯤꯡꯒꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯁꯤꯗꯗꯤ ꯑꯗꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯨ ꯊꯣꯛꯇꯕ꯭ꯔꯥꯅ ꯈꯜꯂꯤ ꯑꯗꯨꯅ ꯅꯣꯏ ꯈꯨꯗꯤꯡꯃꯛ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯐꯖꯅ ꯑꯦꯋꯦꯔꯅꯦꯁ ꯄꯤꯁꯤ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯗꯤ ꯌꯥꯝꯅ ꯑꯋꯥꯕ ꯑꯣꯏ ꯑꯩꯈꯣꯏꯅ ꯒꯚꯔꯟꯃꯦꯟꯠꯅ ꯃꯇꯝ ꯑꯃꯗ ꯈꯟꯕꯁꯤ ꯑꯩꯈꯣꯏꯒꯤ ꯏꯆꯥ ꯏꯁꯨ ꯑꯗꯒꯤ ꯁꯥꯇ꯭ꯔ ꯍꯧꯒꯠꯂꯤꯕꯁꯤꯡꯁꯤ ꯃꯣꯏꯕꯨ ꯍꯟꯊꯅ ꯌꯦꯡꯕ ꯃꯥꯟꯕ ꯃꯤꯠꯌꯦꯡ ꯋꯥꯉꯥꯡꯗ ꯁꯉꯥꯡꯗ ꯑꯗꯒꯤ ꯕꯤꯍꯦꯕꯤꯌꯔꯗ ꯃꯌꯥꯝ ꯑꯃ ꯎꯔꯛꯄ ꯅꯣꯏꯅ ꯋꯥꯔꯤꯕ ꯄꯨꯟꯁꯤꯒꯤ ꯃꯍꯤꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯪꯉꯤ ꯃꯄꯥꯟꯗꯒꯤ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏꯗ ꯁꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯈꯔ ꯐꯦꯁ ꯇꯧꯒꯅꯤꯁꯨ ꯈꯪꯉꯤ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩꯈꯣꯏ ꯍꯥꯏꯗꯤ ꯌꯥꯝ ꯐꯤꯔꯦꯞ ꯑꯃꯒ ꯂꯣꯏꯅꯅ ꯂꯥꯌꯦꯡꯉꯒ ꯂꯣꯏꯔꯦ ꯑꯗꯨ ꯑꯗꯨꯝ ꯀ꯭ꯌꯣꯔ ꯇꯧꯕ ꯄꯣꯠꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯇꯧꯕꯅꯤ ꯉꯔꯥꯡꯁꯨ ꯐ꯭ꯂꯥꯏꯠꯇ ꯃꯌꯥꯝ ꯑꯃ ꯂꯥꯛꯈ꯭ꯔꯦ ꯉꯁꯤ ꯇꯥꯡ 19 ꯐꯥꯎꯗ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯊꯨꯡꯉꯔꯈꯤꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯅꯣꯏꯗꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨ ꯑꯃꯠꯇ ꯂꯩꯇ꯭ꯔꯕꯅꯤꯅ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯔꯕꯅꯤꯅ ꯅꯣꯏꯒꯤ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯑꯃꯨꯛ ꯁꯣꯁꯥꯏꯇꯤꯗ ꯄꯤꯁꯦ ꯑꯩꯈꯣꯏ ꯌꯥꯔꯦ ꯑꯗꯩ ꯑꯦꯛꯁꯄꯦꯛ ꯇꯧꯗ꯭ꯔꯦ ꯇꯧꯕꯒꯤ ꯄꯣꯠ ꯑꯃꯗꯤ ꯍꯧꯖꯤꯛ ꯌꯥꯗꯦ ꯑꯗꯨꯅ ꯄꯦꯟꯕ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯃꯇꯝ ꯈꯔ ꯑꯋꯥꯕ ꯈꯪꯃꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯚꯂꯟꯇꯤꯌꯔꯁꯤꯡꯅ ꯅꯣꯏꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯕ ꯍꯥꯏꯕ ꯈꯣꯠꯄ ꯀꯥꯟꯗ ꯅꯣꯏꯅ ꯇꯥꯕꯤꯕ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯒ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒꯤꯗꯃꯛꯇ ꯑꯩ ꯇꯧꯕꯤꯃꯜ ꯍꯪꯖꯔꯤ ꯅꯣꯏ ꯀꯔꯤ ꯐꯤꯜ ꯇꯧꯈꯤ ꯅꯣꯡ ꯅꯤꯅꯤ ꯉꯁꯤ 5-10ꯅꯤ ꯂꯩꯕ ꯀꯥꯟꯗ ꯇꯧꯏ ꯍꯥꯏꯌꯨ ꯑꯦꯅꯤ ꯄꯔꯁꯟ ꯑꯗꯨꯝ ꯍꯥꯏꯕꯤꯔꯣ ꯅꯣꯏꯗ ꯀꯔꯤ ꯑꯗꯨ ꯃꯣꯏ ꯃꯃꯥꯡꯗ ꯍꯥꯏ ꯀꯥꯏꯅ ꯅꯣꯏꯅ ꯀꯩꯁꯨ ꯈꯜꯂꯨꯅꯨ ꯅꯨꯡꯉꯥꯏꯇꯕ ꯅꯣꯏꯗ ꯃꯣꯏꯗ ꯇꯧꯍꯟꯅꯤꯡꯕ ꯇꯧꯍꯟꯅꯤꯡꯗꯕ ꯑꯗꯨꯝꯕ ꯂꯩꯔꯒꯗꯤ ꯑꯩꯉꯣꯟꯗ ꯑꯩ ꯂꯩꯔꯤꯉꯩꯗ ꯍꯥꯏꯔꯝꯃꯨ ꯃꯔꯝꯗꯤ ꯐꯨꯜ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯈꯛꯀꯤ ꯅꯠꯇꯅ ꯑꯩꯒꯤ ꯀꯦꯟꯗ꯭ꯔꯗ ꯑꯩ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯔꯒ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯅꯣꯏꯅ ꯋꯥꯠꯏꯕ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯝꯕꯗꯨꯅ ꯍꯥꯏꯗꯤ ꯇꯨꯡꯒꯤ ꯍꯧꯖꯤꯛ ꯂꯥꯛꯈꯤꯅꯤ ꯃꯣꯏ 9-10 ꯂꯩꯍꯧꯔꯕ ꯃꯇꯨꯡꯗ ꯑꯇꯣꯞꯄ ꯃꯌꯥꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯨ ꯑꯝꯇ ꯍꯥꯏꯕꯤꯔꯣ ꯑꯝꯇ ꯃꯣꯠ ꯐꯣꯡꯗꯣꯛꯄꯤꯌꯨ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯛꯄꯁꯤꯗ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯝꯇ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯖꯗꯦ ꯍꯥꯏꯗꯤ ꯁꯔꯒꯤ ꯃꯃꯥꯡꯗ ꯆꯤꯠ ꯇꯧꯕ ꯅꯠꯇꯦ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯊꯃꯣꯏꯗꯒꯤ ꯑꯩꯒꯤ ꯁ꯭ꯄꯤꯔꯤꯆꯨꯋꯦꯜ ꯑꯣꯏꯅ ꯍꯥꯏꯖꯕꯅꯦ ꯑꯩꯈꯣꯏ ꯁꯤꯗ ꯂꯥꯛꯄ ꯀꯥꯟꯗ ꯖꯔꯅꯤꯗ ꯋꯥꯏ ꯁꯔꯅ ꯍꯥꯏꯕꯤꯕꯗꯣ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯖꯔꯅꯤꯗ ꯌꯥꯝ ꯋꯥꯏ ꯑꯗꯒꯤ ꯌꯧꯔꯛꯑꯒ ꯈꯤꯇꯪ ꯀꯝꯃꯨꯅꯤꯀꯦꯠ ꯒꯦꯞ ꯂꯩꯈꯤꯕꯒꯤ ꯇꯦꯁ ꯇꯧꯕꯒꯤ ꯇꯥꯏꯃꯤꯡ ꯁꯤ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏ ꯄꯨꯡ 8 ꯌꯧꯔꯛꯄ ꯉꯥꯏꯔ ꯂꯩꯕ ꯑꯗꯨꯒꯤ ꯃꯌꯥꯝꯗꯣ ꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯑꯩꯈꯣꯏꯅꯦ ꯑꯩ ꯏꯁꯥꯒꯤ ꯌꯨꯝꯗ ꯌꯧꯔꯦꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯜꯂꯝꯒꯅꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅꯁꯨ ꯈꯟꯒꯅꯤ ꯁꯤ ꯈꯟꯐꯝ ꯊꯣꯛꯏ ꯃꯔꯝꯗꯤ ꯑꯩꯉꯣꯟꯗ ꯐꯥꯎꯔꯤ ꯀꯥꯏꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯨ ꯑꯋꯥꯕ ꯅꯪꯃꯤꯟꯅꯔꯦ ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯍꯣꯏ ꯆꯨꯝꯃꯦ ꯁꯔꯅ ꯍꯥꯏꯕꯤꯕ ꯁꯤ ꯄ꯭ꯔꯥꯏꯚꯦꯠ ꯅꯠꯇꯦ ꯑꯗꯩ ꯑꯦꯟ ꯗꯦꯟ ꯀꯩꯅꯣ ꯅꯠꯇꯦ ꯁ꯭ꯀꯨꯜ ꯑꯝꯗ ꯑꯦꯔꯦꯟꯖ ꯇꯧꯔꯦ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯏꯁꯤꯡꯒꯤ ꯑꯣꯏꯔꯣ ꯆꯥꯕ ꯊꯛꯄ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯦꯟꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁ ꯐꯖꯅ ꯀꯤꯞ ꯇꯧꯍꯜꯂꯦ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯐꯣꯂꯣ ꯇꯧꯖꯩ ꯑꯗꯣ ꯃꯌꯥꯝꯁꯤꯡꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯇꯧꯕꯤꯔꯤꯁꯦ ꯁꯤꯁꯦ ꯌꯥꯝꯅ ꯑꯆꯧꯕ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅꯦ ꯑꯣꯀꯦ ꯑꯗꯨꯒ ꯑꯩꯅ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯅꯣꯏ ꯂꯩꯕ ꯀꯥꯟꯗ ꯅꯍꯥꯔꯣꯜꯁꯤꯡꯁꯨ ꯑꯗꯒꯤ ꯏꯆꯥꯁꯤꯡꯁꯨ ꯑꯩꯒꯤ ꯁꯦꯜꯐ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯍꯥꯏꯗꯤ ꯂꯧꯕꯒꯤ ꯃꯃꯤ ꯇꯥꯕꯗ ꯑꯩ ꯌꯥꯝꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯦꯄ꯭ꯔꯤꯁꯤꯌꯦꯠ ꯇꯧꯏ ꯃꯔꯝꯗꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯁꯤ ꯃꯣꯏ ꯍꯣꯜ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅꯤ ꯈꯔ ꯁꯣꯁꯤꯌꯦꯜꯂꯤ ꯍꯧꯔꯛꯄ ꯅꯍꯥꯔꯣꯜ ꯉꯥꯛꯇꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯃꯣꯏꯁꯦ ꯄꯦꯛ ꯇꯧꯔꯒ ꯊꯝꯕ ꯅꯠꯇꯦ ꯁꯔꯀꯥꯔꯒꯤ ꯀꯩꯅꯣꯁꯨ ꯅꯠꯇꯦ ꯑꯣꯟꯂꯤ ꯑꯩꯈꯣꯏ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗ ꯇꯧꯔꯒ ꯑꯩꯒꯤ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯑꯋꯥꯕꯗꯤ ꯑꯩꯈꯣꯏ ꯁꯤꯌꯔ ꯇꯧꯁꯦꯅ ꯂꯩꯈꯤꯕꯅꯤ ꯑꯗꯨꯅ ꯋꯥꯠꯂꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯀꯅꯥꯒꯨꯝꯕꯒꯤ ꯃꯔꯛꯇ ꯈꯔ ꯀꯟꯅ ꯉꯥꯡꯕ ꯑꯗꯒꯤ ꯈꯔ ꯅꯣꯏ ꯃꯌꯥꯝꯗꯣ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯕ ꯈꯣꯠꯄ ꯂꯩꯔꯝꯒꯅꯤ ꯑꯗꯨꯅ ꯌꯨꯝꯗ ꯐꯖꯅ ꯆꯠꯂꯣ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯌꯥꯝꯅ ꯗꯔꯀꯥꯔ ꯑꯣꯏꯗꯤ ꯑꯉꯛꯄ ꯐꯪꯅ ꯑꯦꯋꯥꯔꯅꯦꯁ ꯄꯤꯕ ꯗꯔꯀꯥꯔ ꯂꯩꯔꯤꯅꯤꯀꯣ ꯑꯦꯠ ꯑꯦꯅꯤ ꯂꯦꯚꯦꯜꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯂꯩꯔꯤꯕ ꯉꯁꯤ ꯑꯃꯦꯔꯤꯀꯥꯅ ꯍꯥꯏꯌꯦꯁ ꯅꯝꯕꯔ ꯁꯤꯔꯤꯁꯦ ꯍꯦ ꯇꯣꯡꯕꯗꯒꯤꯅꯦꯕ ꯁꯤ ꯇꯧꯕ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯅ ꯂꯥꯁ ꯋꯥꯔꯗ ꯅꯣꯏꯅ ꯌꯨꯝꯗ ꯍꯜꯂꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯒꯤ ꯀꯩꯅꯣ ꯑꯃ ꯂꯩꯔꯦ
stigma ama moida tawrga lege ona kaina khan suppose quarantine da le rosin jana bana ke adi akhui gi di matam kharagi oina any sagi protect over loina mayam du bi chu at section very lucky centers taste over all negative taste over sample low room matunga adi matam sang na nasai mi ka mayam dalakoni na adi ai even CM yawi chief secretary yawi noi keno result sing the two na pirok na hona bada aduna mayam ni na moi su ina ba da khuda the results bi banam da adu magi problem kha thok ni ni mai ta du bi phungwe ana namngai re afaga and future Labour Consumer Original Manipur ki atna Bharat ki Malem ki winasu Surna di matam khara akoi wahal laba matungda kena kawa consumer proportion ay kolon si kanaga sablo aduga ojit lai using se noi ki knowledge do ayam da share to yo issue ni sila to ka bela ni ya kala ko ali lupa seni pigo sih, kayak song deh ya reko, ay wam hangge, boy home, bukuy ki naharol din, tungo pizza bezan haubra, awi ko, kanna kumo Noi ki yum mi la kadera. Sargaiban sunin se, moi di dito niyan. Adung kano kapi te ko kuno ko. Nang dito. Ako ko ko. Yan mga re. Rồi. Tập rồi. Ningthomjam Robert, guardian with Masa. Ningthomjam Robert, guardian with Masa. Kanchipurda hangiba Standard Robert Higher Secondary da akhoi ngasi se minute taraga marini 14 days complete oraba akhoi inmate sing aduga negative result lama la aba adugumba akhoi quarantine center asida negative loimak oirakpa masigi yamna nungaiba akhoi da phaujai ano ngasidi akhoi adugumba matam lorakpa 14 days amasung negative oraba inmate sing magi parents sing na mayumda punanabagi damakta ngasi thorang tawri ana punna akhoi masida center asida lairisi mi chamaga ahumni huji pawista date 10 dagi akhoi lairakpani ano ngasidi anamana maximum akhoi chakragani aduga mi nipan khak akhoi ngasi lehogani ngasi flight ta lakadaba mioi sing mafam masigi mi yaubra yaudabra habududi huren akhoi flight timing da halaganda imphal joraganda khangma ngamgani hujiki oina di parents na magi
ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤ ꯄꯨꯅꯅꯕ ꯁꯦꯝ ꯁꯥꯔꯤ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯦꯟꯇꯔ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯈꯣꯏ ꯂꯣꯏꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯔꯛꯄꯁꯤ ꯑꯩꯈꯣꯏ ꯌꯥꯝꯅ ꯄꯨꯛꯅꯤꯡꯗ ꯅꯨꯡꯉꯥꯏꯖꯕ ꯍꯔꯥꯎꯖꯕ ꯑꯩꯈꯣꯏ ꯐꯥꯎꯖꯩ ꯑꯗꯨꯅ ꯋꯥꯅ ꯖꯔꯅꯤꯒꯤ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯑꯗꯒꯤ ꯃꯐꯝꯁꯤꯗ ꯂꯩꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯅꯨꯡꯉꯥꯏꯕ ꯃꯌꯥꯝ ꯑꯃ ꯄꯨꯝꯅꯃꯛꯁꯤ ꯂꯣꯏꯅꯃꯛ ꯉꯁꯤꯗꯤ ꯃꯥꯒꯤ ꯃꯌꯨꯝꯗ ꯍꯜꯂꯒ ꯅꯨꯡꯁꯤꯔꯕ ꯃꯆꯤꯟ ꯃꯅꯥꯎ ꯃꯃꯥ ꯃꯄꯥ ꯃꯕꯨꯡ ꯃꯧꯄ꯭ꯋꯥ ꯄꯨꯝꯅꯃꯛ ꯎꯅꯗꯅ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯑꯗꯨ ꯄꯨꯟꯅ ꯐꯪꯉꯒꯅꯤ ꯆꯪꯕꯤꯌꯣꯕ ꯃꯥꯏ ꯄꯣꯠꯇꯣ ꯃꯦꯇ꯭ꯔꯦꯁꯀ ꯌꯥꯝ ꯂꯨꯝꯕꯅꯤꯅꯅꯦ ꯅꯪ ꯃꯃꯥꯡꯒꯤ ꯃꯤꯡꯁꯦꯜꯗꯣ ꯂꯣꯏ ꯊꯥꯗꯣꯛꯑꯣꯕ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯌꯥꯝ ꯐꯖꯅ ꯑꯩꯈꯣꯏ ꯁꯦꯟꯇꯔ ꯑꯁꯤ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯅ ꯂꯥꯛꯏꯕ ꯄꯦꯔꯦꯟꯁꯁꯤꯡ ꯑꯗꯒꯤ ꯃꯌꯥꯝꯁꯤꯡꯁꯤ ꯐꯖꯅ ꯍꯥꯏꯕꯤꯗꯅ ꯈꯣꯠꯇꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯊꯥꯒꯠꯆꯕ ꯐꯣꯡꯗꯣꯛꯆꯔꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯁꯤ ꯀꯥꯏꯅ ꯇꯥꯔꯦ ꯅꯨꯡꯉꯥꯏꯅ ꯂꯩꯕꯤꯌꯣ ꯌꯨꯝꯗ ꯕꯥꯏ ꯕꯥꯏ चलो चलो बाय 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 बाय